Polio drop pithakpagi mahutta angang 12da sanitizer oina pithakpagidamak nurse ahum suspend tawkhre. Laibak asigi oina chahi amadagi manga fawbagi manungda lairiba angangsing oral polio vaccine pithakpagi thabak chatharakpada Maharashtra ge primary health center amada nursing na thausadabadagi angang 12da oral polio vaccine pithakpagi mahutta hand sanitizer oina pithakkhre. हाइरिबा थौदोक असे हौखिबा जनवरी 18 दा महाराष्ट्र गे यवतमाल डिस्ट्रिक्ट की मनुंग चन्ना लैबा कापसे कोपारी विलेज की प्राइमरी हेल्थ सेंटर अमदा थोखिबने नुमित असिदा प्राइमरी हेल्थ सेंटर असिदा सही अमदगी मंगा फाउबगी मनुंग लैबा अंगांग 12 ओरल पोलियो वैक्सीन पिथकबगी थबक असे नर्सिंग न तौखे मदुदा सेक्शन दबदगे ओरल पोलियो वैक्सीन पिथकबगी महुत्ता अंगांग सिंग अदुदा hand sanitizer drop sing oina pithakhe masigi matungda angang aduge masa nungairaktabada amade oba tawrakpadage khudakta yabatmal da leiba Sri Bastrao Nayak Government Medical Hospital da pukhatuna laika nakhe hospital asige din oiriba Dr. Milan Kambale na phongdokpada angang sing adu observation room da thamduna laika naraba matungda hojik karisu khudong thiningai oidre Mahakna hai primary health center aduda duty tawriba nurse ahumna angangsing aduda hand sanitizer pithakhi haibadu inquiry ama chatharaba matungda khangba ngamle nurse ahum adu thabaktagi suspend tawkhre haire